Manipur ki urban local body kunkataruk Imphal Municipal Corporation yaodana amasong Gram Panchayat singi mikhal mathang sitna lakliba June manga amade June kunkatarukta pangthoklagani. Ngarang numidang famkhiba State Cabinet ki mifam amana warep asi loukhre ka loinana urban local body kunkataruk ki mikhal asigi damak draft electoral chatliba March kuntraga mathoida fong lagani hairi. Yetning basingna mot pibagi matamna April 3 faubani final electoral roll April kunda fongani mikhal gi notification May 9 da thokani mirep che pisin bagi aroiba numitna May 4 da oigani mirep che lauthokpagi aroiba numitna May 13 da oigani June 5 da vote thadanagani amadi June 4 da na vote masing thigani Amaromda matam kayadagi pangthoktana lakliba Gram Panchayat singi mikhal so June 13 ta pangthoknaba cabinet mifam na warep loukhre ka loinana mikhal asigi damak draft electoral roll lakliba April 3 da fonglagani masigi claim amadi objection April 12 faubada tawba yagani mikhal asigi notification May 15 da thokkani mirep che pisin bagi aroiba numitna May 12 da oigani aduga mirep che lauthokpagi aroiba numitna May 12 da oigani June 13 da vote thadanagadoriba sigi vote masingna June 13 da thigani haire Ngarang famkhiba cabinet mifam aduna so Imphal ring road amasung Imphal city ki traffic junction sing semjin sajin bagi thabak athubada haunaba haina so warep loukhre loinana integrated sewerage system for Imphal city phase 2 paikhatpada so cabinet mifam aduna ayaba pikhe